Manipur State COVID-19 gi update ta haukiba pung kun mari gi manungda mioi chatruka hompuga taru COVID-19 positive confirm oire mioi chahum ga yankhai nipan na discharge taukhre amasung mioi taraga taret na laikhidre state asigi apunba positive confirm case masing lising kuntra taret ka subna kuntra taruk sukhre amadi active case masing na lising mangaga chaniga humudra ni thoine Laisat asidagi faduna discharge taukraba apunba masing na lising kuntra mathoi chaniga kuntra nipan ni Laisat asiga mari lainana laikhidaba apunba masing na changmaga kuntaruk sukhre loinana recovery rate na chada marfu mari dasmik ahum mari ne India gi oina mioi lak ahum ga lising nifu nipan positive oire mioi lising mari ga chaniga manga na laikhidre Laiwa ka sigi oina haukiba pungkun mari asida mioi lak ahum ga lising nifu nipan samri kun mathoi COVID-19 positive oire mioi lising mari ga chani manga na laisat asidagi laika navangamdana laikhidre haina Union Health Ministry gi report amana haire report asigi matungin na haukiba pungkun mari asida mioi lak ahum ga lising yankhai manga chahum ga kuntra nipan na discharge taukhre haire hauzik phawbada laisat asina mioi lak ani ga lising yankhai mari chamaga mawdra ga taret laikhidre mioi crore amaga lak mawdra humdoi lising marfu ni thoiga Chatruka nifuni thoina recover tawba ngamkhre haide laiwa kasigi oina punba confirm case masing crore ani ga la kuntra humdoi lising nifuga chamapan kuntra ga nipan subaga loina na hauji active case oina la kuntra taret ka lising mari ga mawdra mapan leide laiwa kasigi oina hauzik phawbada mioi crore tara taret ka lak yankhai ni thoi lising kuntra manga ga chamapan mawdra ma thoina covid vaccine kap thokre haire Chief Minister na lusingduna COVID-19 laisat ki matangda emergency mifam pangthokre Manipur da COVID-19 gi laisat ki phibam nongmagi hena lusilakpaga loinana ngarang laisat asina pungkun mari gi manungda mioi taraga ni thoi sikhibaga loinana mioi chamnga ga mawdraga ni thoina positive oikhiba siga mari leinana laisat asi matau karamna ngakthokatagi haibagi matangda athuba mifam ama ngasi Chief Minister N Biren na chair lawduna CM Secretary ta pangthokre ngasi pangthokiba mifam aduda cabinet minister sing Rajya Sabha gi amasung Lok Sabha gi MP ani health department ki makok thongbo official sing Jenims amade Rims ki asoba thokdang lawriba official sing su saruk yakhi mifam aduda COVID-19 laisat na pirakpa saitheng na maram oiduna nongmagi mioi kaya positive oibagi masing hengalakpa amade mi sibagi chang wangkhalakliba ase matau karamna ngakthoknabagi thabak thaurang sing lakhotkadagi haibagi matangda yamna kupna khanaki haire radio gi Bijaya Yumlembam covid na laikhidre khwaina radio gi Bijaya Yumlembam hairaga hena khangnabi All India Radio AIR Imphal gi saknai rabi ase ngasi numit jungba matungda Siza Hospital da laikhidre maha COVID-19 na nabadagi Siza Hospital da laikanarakpani haire kaubru gi aronba agreement mekun phawgi manungda handoko natraga Cabinet Minister ani phamdagi resign tau haume haukiba April kunda Committee on Protection of Mount Kaubru COPPK bu Water Resources amadi Youth Affairs and Sport Minister letpau haukipna magi lamphelda leiba quarter da kauduna Kaubru gi matangda point mari yauba agreement ama Forest Minister awangbo niuma yauna sign taunakhi taunakhiba aronba agreement adu lakliba me kun fawbugi manungda minister anina miyam khangna handokadavani natragana minister famdagi resign tawgadavani haina Federation of Haumi na haire ngasi federation asigi publicity secretary Dr. Laisemba Mangangna press ta thadorok pacherol asina hairibade kaubru idamdam asigi haurak miga sagonarakpa tatna thanaba yaroidaba mafamne Masibu kanba ama dingak sen bahai base haurak mi aikoi khudingmakki tawdaba yadraba ithaudangne masibu muthanaba honarak bahai base aikoi gi khunai asida asauba singnaba amane masi tawroidavane kaubruda mapu sajinba kaubru gi oiba haurak pawari khangdana miyoi kharasina iramda masigi yelhomi singda toina khoi maumda chaina thinbagumna kaihauba si kuirakle masi khudakta lepkadavani haire cherol asina hai Kaubrugi matangda minister anina Manipur miyamge ayaba yaudana maruoina lamgi mapu oiriba yehlomi singge wakhalon yaudana agreement taunabage right laite forest minister ama oiraga reserve forest manungda popi thaba yumkai sajinba u yanthatpa lamai thaba
अफंग अफंग साहाटपा असिदा तुमिन्ना लाइसेंदुना लाइरिबा से करंबा मखलगी फॉरेस्ट मिनिस्टर नो हाइना फेडरेशन ऑफ हाउमी की चेरोल असिना हंगलकले चेरोल असिना हाई ngasi कौब्रू हानगी सक्तम दु नत्रे उवा सांगा लेतबा पुंको कोकपा ओइरे मसिदा सौगतलिबा कमिटी ऑन प्रोटेक्शन ऑफ माउंट कौब्रू की मतंगदा वांगांगफम थोक्ट्रे मसिगी मतंगदा मणिपुर सरकार की माइकैदगिसु मणिपुर मियाम की मीसिंगदा फाउरिबा अवाबा मदि थमोय सोकलिबसी उबिरगा थबकता ओंथोकपिरकनी हाइना फेडरेशन ऑफ हाउमीना थाजबा थमली हाइरे इंडियाना मपुंग फाद्रिंगैदा वाखलना सागतुना लॉकडाउन हंदोखे यूएस हेल्थ एक्सपर्ट इंडियाना मपुंग फाद्रिंगैदा कोविड-19 पेंडेमिक लाक्सिल लेखंदुना लॉकडाउन हंदोखिबदगे फिबम असी यौख्रिबनी हाइना अमेरिका की डिजीज एक्सपर्ट डॉक्टर एंथोनी फाउसी ने फोंदोकलख्रे इंडिया से कोविड-19 की सेकेंड वेब के अकनबा सैथेंगना फंगले स्टेट कया के हॉस्पिटल सिंह हेल्थ वर्कर वैक्सीन ऑक्सीजन ड्रग अमसुंग फमुंग वाटपगी अवाबा मायोकनरे यूएस की नेशनल इंस्टीट्यूट ऑफ एलर्जी एंड इन्फेक्शियस डिजीज NIAID के डायरेक्टर लोइनना प्रेसिडेंट जो बाइडेन की चीफ एडवाइजर सु ओइरिबा डॉक्टर फाउसीना हाइकी मदुदे इंडिया दा लरिबा अकनबा सैथेंग असिना ताकबदे यूएस ना पेंडेमिक असे मालेम की मफम पुमनमक्ता लोइद्रिबा फाउबा लोइरे हाइना लौबा याद्रे बाइडेन एडमिनिस्ट्रेशन ना मालेम के कोविड-19 लांथेंगबदा WHO दा याउसिंदुना 6 मिलियन एस्ट्राजेनेका वैक्सीन डोनेट तौखिबदु सेनेटर पार्टी मुरेना थागतपा फोंदोखरे इंडिया की थौदोक्तगे करी तंबा याबगे हाइना मुरेना हंगबदा फाउसीना हाइखी अहानबदा सिचुएशन अमता लाइन लौरोइदबने अनिसुबदा पेंडेमिक असिदगे पारा तमदुना तुंगी मियाम की हक्सेल ngaknaba semgadabane ahumsubada US खक्ता नतना मालेम की मिपुम खुदिंगमकना पेंडेमिक असे थेंगनबा मसा मसा की ओइबा रेस्पॉन्सिबिलिटी लौगदबनी हाइना खुमखी गाजा स्ट्रिप तगे रॉकेट मोर्टार सेल लिसिंग अमगा यांखै रोम इजराइल दा कापसिलखी IDF मसिंग यामलबा रॉकेट मोर्टार सेल लिसिंग अमगा यांखै रोम गाजा स्ट्रिप तगे इजराइल दा कापसिलखी हाइना इजराइल आर्मी ना फोंदोकलख्रे इजराइल डिफेंस फोर्स IDF की वांगांगलोय हिदाई जेलवरमैन ना हाई आयरन डोम एयर डिफेंस सिस्टम सिग्ना इंटरसेप्शन 85% दगे 90% फाउबा तौदुना ngakthokpa ngamkhibane makhoi na kapsilakhiba adu sangmaga yankhai target tagi miyam kungna taba maphamda kapsilakibani haina report amana haire madugi paukhumoina IDF launch tawduna mathaklomda target kaya dagi Hamas personnel weapon amasung infrastructure zilbermen haiki Israeli Air Force na ngasigi anganba yukta Gaza Strip ta police amasung security installation sing thugai ki haina uhoba sing na phongdoklakhrei covid laichat thengnawada media yaudana mai pakpa ngamloi MPP ngasigi malem asida leiriba leibak sing amasung Manipur yauna covid na sohalaba miyoiba khunai aikhoida matam matamgi I pau minna uba phanghaliba amade nana taba phangbagi khudong chaba phanghaliba ase kathokpaga loina na मीडिया चौबा थौदांग लौरिबा मियोइसिंगना मालेमगी मियामदा पीबा खुदोलने मणिपुर कोविड-19 की अहानबा वेब मिसिमिना इथोक थोखंदना लाक्सिनबा ngamkhiba adu मीडिया सिंगना मियामदा पीबा अवेयरनेस सिंग अदुना ngambani haina मणिपुर पीपल्स पार्टी MPP की वाइस प्रेसिडेंट डॉक्टर S इबोमसाना हाइरे